अहमबदा मरोइबा पाउ पिजरे मणिपुर युम्बु ओइदुना हयेंगदगी सुशासन जत्रा पांथोक्लगनी मसिंग यामलबा यूसीएम की थौमीसिंगना कंगलादा प्रोटेस्ट थखरे नुंगतिगी ड्रग फाइ हाइरबसु जेल थाजिनख्रे हाइबदी नोंमता तादे हाइना सोशल एक्टिविस्ट असांग कसारना फोंदोक्ख्रे खुरुमजरी दयापति सेंजमना हौजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरी मणिपुर ने युम्बु ओइदुना सुशासन जत्रा हयेंगदगी हौदुना नुमित मरी नि चुपना बीजेवाईएम ना पांथोक्लगनी हाइना बीजेवाईएम के प्रेसिडेंट मनोहर मयुम बारी शर्मा बीजेपी ऑफिस पांथोक्पा पाउमीसिंगा उनबा अमदा फोंदोक्ख्रे महांगना मखा तारदुना इंडिया ना निंगतंबा चही 65 सुरक्पगी पांथोक्पा आजादी का अमृत महोत्सव की मखा सथरक्पा ओइना बीजेवाईएम ना सुशासन जत्रा हाइबा जत्रा अमा हौखिबा अप्रैल दगी पांथोक्तुना लागले इहान हानमो ओइना बेंगलोर दा पांथोखे अनिरक सुबदा सिक्किम दा पांथोखे अदुगा अहुम सुब जत्रा ना मणिपुर दा पांथोकने जत्रा असगी नुंगी ओइबा वाहन थोक्ते भारत की प्राइम मिनिस्टर नरेंद्र मोदी ने स्टेट सिंग दा थादखिबा चाखवत थौरांगी थबक सिंग अदो स्टेट सिंग ना कदाई फाव थबक ओइना ओंथोक्लबगे हाइबदो मपान लमदगी लाक्लिबा सिंग ना येंगहनबनी बीजेवाईएम की सुशासन दा पुनः स्टेट कुन मंगादगी मियोय कया मणिपुर लाक्तुना सरुक यागनी हौजिक सेमगतलिबा आईएनए नेशनल स्पोर्ट्स यूनिवर्सिटी नोने की प्रोजेक्ट येंगहनगनी मसीदसु नतना मणिपुर की कल्चरल शो अमदी कल्चरल गेम ओरिबा कांग सगोल कांगजै चिंबा कयासु मियामदा उटकनी हाइना फोंदोक्ख्रे अखोगी बीजेवाईएम की सुशासन यात्रा हाइबना मा राम का पांथोई मसी यात्रा सी होगिबा अप्रैल थादगी होना पांथोरकपनी अहांब अप्रैल थादा बेंगलोर दा पांथोक्रे अमदी मे थादा सिक्किम दा पांथोक्रे अदुगा अहुमलक सुबा ओइना अखोगी जून थादा पांथोकदोरिबा मफम असी हिमालयबा ओइबा मणिपुर सिदा ओइना होस्ट ओइना कोइना पांथोकदोरि मसी हयेंगदगी अखोई बीजेवाईएम सुशासन यात्रा आइबसी पांथोक जगदोरी अखोइना मेनली ओइना तौरी बीजेवाईएम सुशासन यात्रा हाइबगी मनुंगी ओइबा लेरिबा वहन थोकसे कइनो हाइमदमदा भारत की प्राइम मिनिस्टर श्री नरेंद्र मोदी जी ना अखोइदा जगह जगह मागी भारत जगह सिंगदा स्टेट सिंगदा चौखटनबा थादरइबा अमदी संगलिबा पुनमक्तुबु स्टेट ना कदाई बो योंना संगतली खोली हाइबदुमकने अखोइना स्टेट की अतोप स्टेट की लाइबा सिंगदुदा अखोइनी हंगदुइसे अदुगा मणिपुर की चीफ मिनिस्टर ओइबिरिबा श्री नोंथोंबम बिरेनना ngasi bogda haibadi bharatiya janata party gi jingba narendra modi na scheme kayama pitharaiba amadi chakotpagi kayama pitharaiba posi kadai bog yongna akoina phagalan ba amadi sangatpa kadai bog yongna sangbalage haibadu laiba state sing sigi mamangda akoina adugumba utpa adumba program amani koida utkadurisi koi manipur gi nat ki oiba inat ki chanabi cultural show kaya amasum koida koi yanghanjagani amadi cultural game oiriba samna haibada kang song kangjei na chingba masi maso koi phajana चयेत नब लेरिबा बॉर्डर पिलर की तंग ताबा वाफम अमा लेंगांग मियाम दा खंगहलु हाइना यूसीएम न पीखिबा मतम लोइरदुना ngasi मसिंग यामलबा यूसीएम की थौमी कयाना कंगला नोंगसुप थोंग मक्तदा प्रोटेस्ट थखरे ngasi की खोंजंग अदुदा यूसीएम के मेंबर सिंग ऑल मणिपुर स्टूडेंट यूनियन की थौमी सिंग अमदी केएसए की वॉलंटियर कया सरुगाखे हिरम असिगा मरी लेनना यूसीएम के प्रेसिडेंट जॉयचंद्र कोंथौजमना हाइखिबदा लेंगांग न मियाम की इहौ पामलबदी मदुगिदमक यूसीएम की मी वातदा लई ngasi mi lising ama pununa protest tawbani hayeng mi lising manga hangchit mi lising manga na leptana khongjang changsingani manipur gi chief minister n biren amadi union minister r k ranjan masamangna myanmar ga manipur ga tainabada yungliba border filler 80/81 asi chayet na balai haiba masamangna phongdokhiba lei amadi fencing khaba gi thabak su lephangani haina thajaba pikhe अदुबो हौजे किलोमीटर अमा हेना फेंसिंग खाब लोइदुना लेरमले हाइकिबा वा फाव ngakतबा ngasiगी लेंगाक असिगी मायोक्ता चप चाबा थाजबा अमा पीडियो फाव लेप्तने इहौ हौगनी कबो बेली पिथोकलगा मांगजखिबदी मणिपुर खक्तनी अदुबो इंडिया दि अंडमान अमदि निकोबर लौसिनखे इहौ असिगी दमक थवाई थागदबा ममा लेबाक नुसिबा मचा लिसिंग थोलकनी हाइना फोंदोखे
वांगांग चलोइसनी हाइदोखिब वांगांग दगदी अखोय मियांगी इहो फामगदी इहो तौगनी मी ngasi लिसिंग अमा तन लिसिंग अमा पुन्न नबगे अखोय सेम साइ अदु हायेंग लिसिंग मंगा अक्चेन लिसिंग मंगा अखोय सेम साइ हाइबि थाबुक सिंग अखोय मखा तान series द चतगनी लेबांग मियांग gi दमक्तनि इरै बा gi दमक्ति अखोय सिब किदे अखोय सिगनी अदुगा सिगी border gi issue gi दमक्ता सिगनी हाइबजे मी पाएं साने लई हाइबजे मियाम न खावबिगनो अदुगा अखोयना ngasi तौजरिबे थबकसे पुलिसिंग सु यावरि लेबाक सिदा लेरिबा इमा इपा अहलमन लाइग्रु खुदिमक लोइना यावरिबा मसिदे सपोर्ट तौदना अखोयना तौरिबा थबक सिदा इदा अगेंस्ट द लेफ्ट ओरगदी अखोय मदु याबा ngमोय लेबाक gi दमक्तनि अखोय तुंगी इसा इचुना अखोय तिन सिटकनि हे अखोय मैमजे तिन सिटन होनजे अखोय इरमदम माक्से हाबने अखोय इरमदम स्टेजा अखोयना लान तौगे हाबनति मणिपुर की इंडिया की मनुंग लेना लेना अखोय इरमदम की बॉर्डर फेंसिंग जे खाबी प्रोटेस्ट अदुदा सरुग याखिबी अहल ओइरबी इमा अमना हाइखिबदा मतम अमा कबो बेली मणिपुर की लम ओइरमी अदुबु ngasidi म्यांमारी ओइख्रे अखोयना चटलुबदा थमोय यामना काय अखोय इरमदम कायबे यारोय अखोय सिरबसु याय हाइना फोंदोखे अखोयना कबो बेली चलुरगा उरकांदा अखोयगी लमसे मिगी ओइरेको अखोयगी लमसे पिथोखरेको हाइब कयासे खल्लुरकांदा अखोय थमोयसे काय अदुना अखोय अलजुए सिरजु याय अखोयगी इरमदी कायबसु याय यारोय हाइबसे अखोय अहलोन सिंगी सब सब वखलदो अखोयजे लेजेरियबा अखोय मसिसु याय बंगमोय ngarangdagi hoduna 3.5 collective na sinduna North AOC da leiba Imphal Hotel gi sangai hall da pangthokpa ani suba multi stakeholder consultation gi nini chanba numitanga se role of society in responding to menace of drug haibi hiramda khana nainabagi thoram pangthokre ngasi gi discussion adu advocate Laidangbam Jadumani social activist Asang Kasar Imphal Free Press ke reporter Babi Sirin amadi Lausal gi president Mutum Churamani resource person oina wangang ke Thauram aduda social activist Asang Kasar na hakibada miyam na hauzek drug ki haurafam oiribase More romni haina khanai adubo kamjong su More dagi tadaba mafam ama oire wafam asi chahi ahum muki mamangda TV discussion amada fongdokre adubo ngasi fauba action amada lokhate drug yole haibagi pau piduna fakiba miyoi sing ado nongalaga mayumda leirame asigumba fibam asida drug thingba ngamga dawribra nungtigi drug fight jail da thajin kre haibadi nongmata tade lengang na forest eki makha da ching kokthokpa thingbagi kana chathari adubo tampak ta khakta takthoi chingdadi forest ek leitabra iramdam asidadi nisha yoliba sing ase atoppa lamda thadokte magi imung da pizai mahaki leikai di yonsile aduna aikhoi masel mangminai haina phungdokhe The man go supply kadai hai se akoina man identify to ba machangi ongi tamelong sanapati district se thamlamo mostly the drugs brought from More and Kamjong side mase akoi self sourcing na role amante akoina survey to ba machangi aduga akoina road map am tawruga mase government the present to ba machangi government gi di thabak si am slow way khamusu moi di amuka कैबिनेट पास तौगनी अदु तौगनी अदुते की हेडक्वार्टर टे की हेड तारे चीफ सेक्रेटरी की कमिश्नर का असुमाइन कंसर्न डिस्ट्रिक्ट सिंह अमुका पास तौगनी कंसर्न डिस्ट्रिक्ट ना अमुका सब डिवीजन द तौरिंगे ता सो मेनी ड्रग यूजर्स आर देयर पास अदुका कारवा तौबु सिंगी मातु की थामानी गवर्नमेंट फाइल प्रोसेसर इन द दे हैव रीच टू दिल्ली एंड आउटसाइड so what is अफाई बेनिफिट करी लेगा Thauram aduda Imphal Free Press ki reporter Babi Sirin na hakibada hana anganba matamda chatnaramba ima ibel singna maira paidna nisa thingbagi changsilamba khongjan ado hanjin halakpa pamle angang amana nisa chaba horokpagi maramse imung manung amadi matai manawgi marina fattaba matamda ayamba oigale nisa charaba mi ama karamna nisa charaki haibadi testimony pihenba change kadidagi sizinaraki haiba thidoktana popi yanthatpa nisa pusalakpa miyoi sing jail da thajinbana kanaba purakloi ngasigi lengang na fariba singsu makok amata fade nomagi chara taliba poputhe pusin tawriba miyoi sing khakta fai haina phungtokhe community da su adum youth pariyaw bani nisa to pasjana dragaso adu atopa community sing zadi swasti kali honaga use len the ebas da yawi me ansing se youth padi thakta badi omi pasima so ai le kai da to ki hazik ke le kai da na traga apa mahon puri matta
isa si mangani na traga ai isa ai have a photo or lay ai na pula lo pesa si lo ilo depend to money can buy anything have a photo to aga pesa ta Yoga haibasina aikoi pukning wakal amadi hakchangda santi lehenba ngami haina Central Agriculture University Kawi Din Professor Indira Sarang Thimna Phongdokre Wafam masingasi Kawi College of Agriculture na sinduna Nipanlak Suba International Yoga Day ga mari laina na phongdokhibadi University asigi Gymnasium Hall da pangthokpa thauram aduda College of Agriculture gi mahiroi sing amadi oza kaya susarugya khe Yoga for Humanity haiba hiram da pangthokpa thauram aduda yoga gi tongan masana sing oza amadi mahiroi sing na pangthokhe thauram adugi matangda Kawidin Professor Indira Laisang Thimna Malem gi oina pangthokliba yoga day gi thauram asi college asigi mahiroi amadi oza sing na punna pangthoktuna yoga na aikoi gi pukning wakal da natana hakchang da piriba kanaba sing ado ningthina khanganingbagi pandam da pangthokpani haina phongdokhe College of Agriculture gi mahiroi amadi oza sing hanadagi su hauna ayuk khudingi yoga masana ase sanaduna lakli ngasi khakin natana tung koina sanaduna hakchang fana laina ba hona minase haikhe Nipan Suba International Yoga Day ga mari laina 50 bedded Ayush Hospital Mori na sinduna hospital asigi auditorium hall da Dr. Konthaujam Santa Singh homeopathic physician na hodokpagi warol piduna yoga sana hodokre ngasigi thauram asiga mari lainana Dr. Malangmai Gaithausung yoga physician 50 bedded Ayush Hospital Mori na ngasigi numit ase malem sinba thungna International Yoga Day haina pangthokpagi maram tiliba miyam na marik chumba wafam phongdokhe MCM gi President Thoibana ngasigi thauram asibu senbiriba Ayush Hospital Mori gi official singbu thagatpa phongdokhe loinana numit asida pangthokliba asigumna nungtigi yoga san class sing pangthokpa yaraga di miyam na kanaba phangani inkhalakliba naharol singbu hakchang fana laihanbada yoga sange thaudang darkar oi haina haikhe ngasigi program asida kongba karakhong yoga center gi instructor Irom Maipak Singh chahi 72 nithoi amasong mahaki timna makhal kaya gi yoga san utke Thauram asida Maidei Council Mori gi office bearer sing Laikai manga gi volunteer sing puna miyoi 74 mukna saruk yakhe Haukiba Jun gi tang taraga taruki numidangda Haitsyam amadi mahaki imong manungna thang yanba yauna miyoi mari furakre haina Mayang Nangjing GP Ward number 2 gi member Koizam Pahari na Manipur Press Club ta pangthokpa paumi singa unaba amada phongdokre Mahang na makata na haikibada Mission Organic Value Chain Development of Northeast Region High Base Scheme asigi makada Laumi singda chahi amada lupa lising taraga mathoi chani yangkai pi Masigidamak Mana Inkol Development Organization MDO na miyoi nifugi list ama Agriculture Department da thagat ke MDO gi Secretary Haitsyam Singh na list adu da yawa miyoi taraga nipan lauthoklaga mahagi khangna chanaba miyoi taraga nipan muhut onthoklaga amuk nangna list hajilam ke Lauthokiba miyoi taraga nipan adu lauthokpa yaroi haiduna ningai sangdanaba Haitsyam amadi mahaki imung manungna thang nung sizinaduna fubada miyoi mari sokhe makoi sing adudi Ainaba Kumar Singh K Brojen Singh S Surjit Singh K Chitaranjan Singh ni hairiba miyoi mari ase mana inkholdagi ngaktani Asokpa imung manung aduna mari lainana Lamsang Police Station da wakatki adubo haujik fauba Fabiyu yadre maram aduna lengang na meeting changbiduna maral leiba sing Fabiyu haina mahang na makatake Yogi Secretary ni haiduna Green Foundation da law udaba mirising amadi government bi thabak tawba mirising abjin biduna hanagi miyoi taipan kathat pire madudagi miyoi taipan asina kari marangi kathat piribino haiduna MDO da che thaduna haidubada law udaba inkon oidaba miyoi da piba yai haiduna lakpadagi officerdi law udaba ubasing da pigidamne haidaki haiduna awai akum tawrakadagi samamadi ibu manu machin manaw singa Thang paiduna tuba saiba tawaki maduda miyoi mari sokuna imsta pukatuna laikan nakhi khanaba da thamuba ai amade atoba miyoi kharasu Lamsang Police da case file tawhi Matang asta break malawin na se Lagliba July ki tang amadagi mga fauba Development Organization Andro Kendra na sinduna pangtokadauriba taruk suba
State Level Pineapple Queen Contest English Singapore Thoi Pangtokadawi. Contest asigi prize oina crown winner da case oina lupa lakh ama. First runner up da listing yankai. Second runner up da listing kuntra. Subtitles kudingmak da listing tara amadi. Contestant kudingmak da consolation prize su pigani. Contest asigi screening tawgudaba numitna June gi tang kunithoi da Androgi Central National Park manakta leiba Chingoi Resort ta ayuk pung taramatoi taba matangda pangtokani. Yaubiningmasingna Thambalu Market Complex Poiropat Langkhaidagi contest asigi form lobiba yagani. Form thazanbagi aroiba matamna June gi tang kunmathoi fawba oigani. Hena akopa marol khangbiningbasingna makhada piriba contact number asida paw fawbiru. Aikhoigi mobile number 700-577-9929 natroga 8730942355. Contest asida miyamna saruk yabinu amari mapong fahanbi. Break ki matungda mayam bataram okchari. Narcotics and Affairs of Border NAV Manipur amadi Laifam Phunau Youth Development Association LKYDA anina khusam naduna Nipan Suba International Yoga Day ngase ima panthoibi sanglen Laifam Khunau da pangthokre. NAV ki SP na thoram aduda saru yakiba miyoi singda drug na hakchang da imung manung amadi kairo laikai da sohanbagi matang na warol thamkhe. Loina na mayai kaba nisa sing thadoktuna hakchang fanaba amasong wakal santi oinaba yoga asi sanase amadi yokhatsi haina miyamna apil tawkhe. Department of Umang Lai Harauba Manipur University of Culture Palace Compound na thadorakpa charol amagi matung ina isai nongmai haibase miyoibagi punsida yamna ithil piba art form amani. Miyoibagi punsida awa nungai tangkak anida tatna thanaba yadraba lai haktaktagi loinarakpa art ase aikhoi maitai khunai dasu achobo pukai ama oina leide. Maitai gi isai nongmai gi pukai ase Umang Lai Haraubagi laibung dasu cheksena ngak senduna thamde. Lai Haraubagi isai nongmai gi top machat sing saisak saida kholai khongda sairengba sairangba saisakpana chingba kaya se World Music Day na lakpada ningsingduna thoram ase pangthokpani. Adungai gi yelhau isai nongmai amadi musical heritage kaya singi conservative amadi progressive factor sing adu nainaduna ngasigi malemgi isai nongmai gi cheliba ichel asida aikugi mafam ama kalhaunabagi pandamda lecture program ase sinbani. Lai Haraubagi isai nongmaida matamgi matung ina hongnakliba awonbasing aduna furupki saktamda pirakliba chaithing kaya adu nainadaba yadabadagi thauram asi sinbani. Thauramgi saruk ama oina haukhiba ingagi taraga mangani panba numitta aikoi pumbabu pena isai takpi tambiramba oza khangembam mangina taibal pan thaidokhibagi awawa phongdokhe. University asigi Umang Lai Harauba Department ta Board of Studies ke members su oibiramba pena isaida Padmasri gi mana phongbikhiba oza mangida department na aroiba ikai khumna botke. Loina na MUC na laukiba BA gi final exam ahumda khwairegi makok takraba Umang Lai Haraubagi mahairoi ahum busu kudol pot piduna punung thogatpagi thoram amasu yauduna malemgi isai nongmai gi numit ase mai pangna pangthokki haina cherol aduna palle. Lakliba September gi tang taraga mathoida Kakching runners na sinduna ahum lak suba Kakching Memorial Run Manipur haina mingthonba kilometer kunga mathoi meter tara amadi kilometer tara sangba marathon ama pangthokadauri. Lamjel asida chahi taraga nipan dagina kuntraga manga fauba sahi kuntraga taruk dagina nifuga manga fauba nifuga taruk dagina yangkai manga fauba yangkai taruki mathak talai basingna saruk yaba yagani. Lamjel asida saruk yaning basingna akupa marol gidamak pizariba number 60980471 asida call tawbirakna bakhangalakle. Offline natraga www.kakchingruns.org der online registration tawba yagani haidi. Ngasi malim sinba thungna pangthokliba International Day of Yoga ga mari lainana First Manipur Rifles ke Commandant Dr. S. Ibomcha Singh Art of Living Manipur ga khusam naraga First MR Banquet Hall da Nipanlak Suba International Yoga Day gi thoram pangthokre. Nakal Amaromda 2nd Battalion Manipur Rifles naso Manipur Yoga Sportsmanship Association ga khusam naraga yoga gi thoram ama ADGP Asutosh Sinha amadi IGP Nisit Argawal yauna pangthokre. Art haibase imani artist singna kathokpaga loinana thabak tawrabata art ki magun mayek sengba hengani wafam asi Dr. Salam Santibalagi script amadi masamang na lamjing laptakpa
Apayao haina nimthonba dance drama ama JN Dance Academy Imphal gi auditorium da khodol tambagi thoramda thoram mapu oina saruk yakhiba Palem Panthau Cultural Trust ki chairman Bude Chingtham na phongdokhibani mahangna makha taraduna art gi pumnamak horakpana aikhoina masigi manungda yauriba nunggi oiba wahan tok nainaduna haugalakliba mirol da khanghanabagi tangai fadaba leire dance amadi music ka tana thanaba yadabagi mathakta amana amagi mari lainana chatlaba matamdata mayek sengba fazaba dharma ama oigani haikhe artist singna thawai hakchang yauna honaba amadi ahal laman singna support tobibabu so Palem Panthau Cultural Trust ki maikaidagi thagatwa phongdokhe Azadi ka Amrit Mahosab Thauram gi saruk ama oina pangthokhiba thauram duda JN Manipur Dance Academy Imphal gi director P Bilas Singh na athoiba mithunglen amadi Manipur Theater Academy gi director Sarungbam Biren Singh na akhanaba mithunglen oina saruk yakhe athoiba mithunglen gi warol piraduna P Bilas na aikhoi culture asi mapanlam da uthokpaga loinana tawjariba kharado mamutana fazana khanghanba ngamlabadi soidana make chakholakani haikhe ngasi uliba play asida maru oina nupi singbo hanthana yengbiba amade tugot piba kayagi matangdi yofam oibani haina su phongdokhe DM College of Teachers Education Imphal gi academic session 2022-2024 gi BED entrance test ngasi pangthokre Sip ahum thongna pangthokliba test asida science stream gi oina mahairoi chatruka marifutara amadi social science stream gi oina chamanga marifu humdoi rom saruk yakhe mathematics Manipuri English subject singi oina punna mahairoi chahungwa yankai taruk rom saruk yaduna pangthokhe DM College of Teachers Education Imphal gi principal Dr. R.K. Lokendra Singh na haikibada pangthokliba entrance exam asina oza gi lamda khong thangsinglalliba mahairoi singda inot ama pibaga loinara mating liba khunai ama sembada achoba thodang yaragani haikhe exam asi mai pangna pangthokpada thodang lobi riba singbusu thagatwa phongdokhe matang asta break ama kalomina se Itaw ko daw nang wakal nang ay talay do. Kamay no ay dino. Sige tha jida ni he he ka koi na pineapple festival yengi do itaw sa hi ani show ni ne penda min maram mo ga yai ko ki base. Yeng phang dra bani ne. Na problem ta dri bo. Kari paw no. Ara koi ro palam thai da pineapple festival sene ne kan ta de. Hadak sini bira. Hadak sei sene de ne traw ngasu boy na ai sai ni le pre da na. Asem bai tra tre subo ga ne wa. Traw ngasu boy na hadak pineapple festival sai dang pang tho ne wa. As Sini na mayam 2007 gi lep manai de ngasi paw sa thel tuna lai diba sahi ani lep ru matunga hatak si tu de trawa suboina lagliba July gi date 1 de gina date 5 pawa thambanu market complex porupat lamkhai andru kendra ga pangthok charagani lamdam asigi state fruit ama oiriba ki home asibu yokhatpa amadi pothok asibu pothok liba lawmi simbu puning thogat poina 2007 digi howduna ngasi fawba pangthorakli Pineapple Festival asibu iramdam asida lebiriba kangai chap namakna saru yabinaba haizari aduga festival asi howbadagina loiba fawba cultural program amadi isai nomagi thoram singsu pangthok chagani tarurak suba state level pineapple queen Mahausagum handaksu pangthokani pangthok chariba sigi maroi ba pandamdi ki hom thajariba akhoi farmer sing asida akhoi na alternative arrangement ama haita akhoi gi magi khara mai hingna bagi lambi ama oina na ba akhoi na magi sarkar gi maikai dagi hanasu funding khara akhoi na magi akhoi na pidra lagli ado masi ju makha ta na pina na ba haida na akhoi na hona jabani aduna ki hom thajariba sing asibu puning thawa pibo oina Manipur gi praja mayam na Pineapple Festival asi yengba lakpiu amasung saruk yabiu haida na mayam phumna khurumjai ado akhoi gi khatang na chatlaga tawdi yaroi aduna mayam ju pineapple festival je yengba lakpiu hantak ti yam nuai gi ne ab je thajaba lai mayam su sungsoi thoidana lakpiu aikoi su raijerangi
ब्रेक की मतुंगदा मयाम मताराम ओक्चरी संगाई फेस्टिवल कैबुल तौगदबनी इथनिक हेरिटेज पार्क कैबुल सागदबनी हाइना ngasi शांतिगी रैली अमा कैबुल चटख्रे साग्रम अवांग लेकाइदगी रैली अदो कैबुल पुलिस स्टेशन फाउदना लागलगा चंदपुर लांथोकपा फाउ चटलबा तुंगदा स्पोक्सपर्सन एन रणबीरना कैबुल थमगदबा पार्क असिबो अतोपा मफम द थंबिगनु लेंगांगना केंद्र असिगी एमएलए यावना वा लोइनख्रबा वाफमबु नाथैबिगनु करीगुंबा मियामगी खोलाव ताबिद्रबदी तांग कुलगा हुमदोइदगी अकनबा खोंगलंग चंगसिलगनी हाइना फोंदोखे अचौ अचौब ऑर्गेनाइजेशन मैम संगाई की मिनुसी येंबीरगा पृथ्वी के अतोप मफम फंद्रबा सासिबु कनेनबो होनबदा केबल लमजाव की प्रजा सिंह पुंग थवत्तिदुना हेरिटेज पासे केबल लमजाव की मनुदा सोयदरम सागदबनी हाइबा इहो सागत्रिना बमते पांब्रनबा तोन तोन मणिपुर की अचौब ऑर्गेनाइजेशन मैम सिंह पुंग चिकिसिनबगोनाइना अबुगी मनुदा तांकुल नोइदगिदि अखोई केबल लमजाव की मनुदा लेबा गवर्नमेंट गमरेन ऑफिस क्या क्या मसु अखोई केबल लमजाव की प्रजा सिंह सीज तौशन जरगनी सोलन संजरगनी लोइना लोइना केबल लमजाव की मनुदा लाखपा लम कोइबा लाखपा विजिटर क्या मसु केबल लमजाव दा संगल लरोय हाबु वाले बसे ngasi की मियाम ना हुनबा नाइदना अमतो नियाना दन कोइ लेप्सरे हाबु जिरीबाम डिस्ट्रिक्ट की लंबी अयाम नोंग खर चुबदा चचोक चसिंदा खुदोंग थिनिंगाई ओइबा लंबी कया ओइरकले जिरीबाम डिस्ट्रिक्ट की यामना मरु ओइरिबा हेलीपैड डिस्ट्रिक्ट हॉस्पिटल निंगसिंगखुल अमदी उचाथोल निंगसिंगखुल फाउदुना चटलिबा विद्यानगर हरिनगर अमदी उचाथोल की लंबी मतम कयागी ममांगदगी सेंबिनबा हाइजदुना लाक्लबसो ngasi फाउबा सेंबिदबदगी खुंजासिंग क्लब अमदी मैरा पाइबिसिंगना जुनगी तांग 10 दा मीडिया की खुथांगदा जुनगी कुन फाउबगी मनुंगदा लंबी सेंबियु हाइदुना फोंदोखरबसो मरी लेनबा अथॉरिटी सिंगना थबक ओइना तवरक्तबदगी ngasi नुंगथिल हरिनगर कम्युनिटी हॉल दा विद्यानगर लमनेन खुन हरिनगर अमदी उचाथोल की क्लब सिंग अमदी मैरा पाइबिसिंग यावना मिफम पांथोखरे मिफम अदुदा ngasi फाउबा थबक ओइना तवरक्तबदा मियामना पेंदबा फोंदोकपा ओइना हयेंगदगी वाकत मिफम फमदुना मखा ताबा खोंजंग चंगसिनबा यावना वारेप कया लौखरे मियामगी मिफम फमलबा मतुंगदा पाउगी मिफमदा सरुक याखिबा हरिनगर मंगाल क्लब के प्रेसिडेंट चिंगलेम्बा खुमना हाई हरिनगर की लंबी असी यामना मरु ओइबा डिस्ट्रिक्ट हॉस्पिटल हेलीपैड अमदी निंगसिंग कुन फाउदुना चटनरिबा लंबिनी लंबी असिगी फिबम नोम नोमगी सोक्चिलकपा असिदा खुंजा मियामना जुनगी तांग कुन फाउबगी मनुंगदा लंबी सेंबियु हाइजरबसो ताबीदबना मरम ओइरगा हयेंगदगी हौना क्लब अमदी मैरा पाइबिसिंगना वाकत मिफम फमदुना खोंजंग चंगसलिगनी हाइना फोंदोखे अदुगी मतिक फत्तबे मरम ओइरगा सेंबियु हाइजना अखोइना प्रेस मीडिया की खुथांगदा अखोइ हाइजगिबा लैग्रे हाइबा सिगी मतुंगदा अखोइना डेट जून की डेट 20 फोगी मनुंगदा मरम असिगा मरी लेना रेस्पॉन्स अमहो पिबिरक्तबना मरम ओइरगा अखोइना खोंजंग असिगी मरी लेना मखा तारपा एजिटेशन ओइना अखोइ सिट इन प्रोटेस्ट चथानबा खोंजंग असि चथाजबनी सरुक याखिबा विद्यानगर बेनवोलेंट क्लब के प्रेसिडेंट एन रंजन सिंह हाइखिबदा ngasi क्लब सिंह अमदी मैरा पाइबी सिंह मिफम पांथोकचरिबा असे जून की तांग 10 दा मरी लेनबा अथॉरिटी सिंह खुन कया फाउदन चटलिबा लंबी असे जून की तांग 10 फाउबगी मनुंगदा सेंबियु हाइजरबसो ngasi फाउबा तौबिरक्तबना असिदा पेंदबा फोंदोकपगा लोइनना हयेंगदगी हौना मियामगी ओइबा वाकत मिफम फमदुना खोंजंग चंगसिनबा हौरगनी हाइना फोंदोखे करिगुंबा रेस्पॉन्स अमता पिरक्तबदगी ngasi si amu khun mari sigi club am sangma paibi ngam pullaga mifam asi pangthok chaduna mathang kari tawba yabagi habagi khanan najabani mayam kupna khanan najaba matungda lambi gi phibam sina am hena phasalaktabana maram warga wagi school ge ngang sing chappa yartaba maru ba wagi sarkar ge sing sing leiba sing si phawng chappa yartaba tangai phadaba thabak thokpa hanjalakpada अदुकी मतिक असौबा थिंगबा हाइबदी खुदोंग चादबा को थोपना मरम ओइगा होय हयेंगदगिदी सरकारना तांग कुन फाउबदा पिखिबा डेडलाइन ताबिदबना मरम ओइगा हयेंगदगी सिट इन प्रोटेस्ट ना चिंगबा होगी खोंजंग चिंगचंग चिननबा मयाम लेमिना निपान सुबह इंटरनेशनल योगा की नुमित बिष्णुपुर डिस्ट्रिक्ट लोकताक पाता यूनियन मिनिस्टर बीएल बर्मा ना लुचिंगदुना पांथोखरे थौरम अदुदा एमयू की वाइस चांसलर अमदी लेंगा की मरु ओइबा मियोय कया सरुक याखे डिस्ट्रिक्ट असगी मनुंग चना लैबा ओइनाम रॉयल एकेडमी ऑफ लॉ कॉलेज तसो एक्स एमएलए एल राधा किशोर ना लुचिंगदुना योगा की थौरम पांथोखे थौरम अदुदा हाने की प्रिंसिपल आई जुगेश्वर अमदी अतै ओजा सिंह अमसुंग एनजीओ की यूथ सिंह सरुक याखे
District asigi Nambol Khorifaba Community Hall da Education Minister T.H. Basantagi meeting makada Nambol Mandalga kusamnaduna International Yoga gi numit Nambol Mandalgi President Brazamani Amadi Nambol Municipal Council gi caretaker Basanta yauna yoga pangtokhe Thanga Kendra ki MLA T.S. Robindro na Chief Guest oiduna Bisnupur District ki Gopinath Mandir Ningthau Khongdasu International Yoga Day pangtokhe Thauram aduda Bharat Swabiman Trust ki thaumi singsu saruk yakhe Loinana Patanjali Yoga ki Central Coordinator Ram Asisna Yoga ki kanabasing miyam da khangan khe Bisnupur District ki headquarter ki Kiyam Ningsing Sanglen da so SP Herojina Luchingduna yoga pangtokhe 22 sector IZR iski meeting makada 44 Assam Rifle na sinduna Tamenglong veteran Sadanda International Yoga Day ga mari lainana Yoga for Humanity haiba hiramda indoor yoga session ama pangtokre Thauram aduda nongzu matamda hakchanggi pangal hena kankat hanaba yoga asanas pranayama amadi meditation miyam da takhe masida natana azadi ka amrit mahotsav ki manung chana AR na paikhallagliba khongthang gi saruk ama oina yoga na hakchang fana nungai yaifana lainaba khongthang asigi matangda miyam na khanganabagi wakhalonda Tamenglong helipad ki mayoknabada leiba Rani Gayeli open air lounge da tasu yoga pangtokhe 113 Battalion BSF ki Tactical Headquarters Loktak amasong tongan Manipur ki district sing da laiba CI post sing da sector headquarter BSF Manipur ki meeting makada Nipan Subai International Yoga Day pangtokre Commandant Hidam Subol Singh na yoga taubana piba kanaba sing hakchang fana thambada tangai fadaba thaudang singi matangda army sing da marik chumna haikhe BSF amadi CRPF ki rank khudingma ki personnel NHPC ki staff Kendra Vidyalaya Loktak amadi khunja sing na saruk yakhi haina KC Yadav Deputy Commandant 113 Battalion BSF na thadorok patrol amana haide Nipan Lak Suba International Yoga Day Yoga for Humanity haiba theme da ngase Nehru Yuba Kendra Sangathan Imphal West amadi Yong Iti Society Manipur ani punna sinduna Interstate Bus Terminal Singmairong da pangthokre Thauram aduda punna volunteer jamaga yankai mungna saruk yakhe Aroy beda maroy bapa umana pizare Manipur da yumbu oiduna hayengdagi susasan jatra pangthoklagani Masing yamlaba UCM gi thongmi singna kanglada protest athakre Amadi nungtigi drug fight hairabasu jail da thajin kre haibadi nongba data de haina social activist asang kasar phungdokre matang nasta numidangi Pony TV Prime Time News loishinjare Manipur da thokliba e pausing khangnabagi damak Pony TV bu meeting tabiyo